Mamai ani panba miyoi karigumba matamda adomna ukrabara tasengnamak miyoi ama mahaki tunglomda atopa mamai amasu pankhi. Michael Jackson ga yamna manaba murti ama Chicago gi Film Museum da ngasi fawba leiri. Polakpa matamda Naton Yaodana Poklak-khiba Angang. Asigumlaba interesting oiba factsing asi tabinabagidamakta channel asibu subscribe tawbiyu. Fact number 1. Second World War da makoi gi population gi percentage oina khwaidagi miyamna sikhiba country ani adu Poland amadi Soviet Union ni. War asida Poland gi oina 5.7 million sikhi. Masi country asigi population gi 17% ni. Soviet Union gi oina miyoi 26.6 million sikhi. Masi country asigi population gi 15% ni. Fact number 2. New York City da mi amata tadaba North Brother Island kauba island ama lay. Island asida mamangai gi matamda quarantine hospital ama amadi teenage drug rehabilitation center ama lairami. Haujikti mafam asi bat sanctuary ama onthokre. Fact number 3. Tosara haina kauba matu yamna sangba haudong ama masi usi yamna hatpagi damak maming chatli. Haudong asina Scotland da resident pest control expert oina thabak tawringai manung chahi kunmari gi manungda usi 28,899 hatkhi. Guinness Book of Records na mahaki teli asi world record oina sakhangki. Fact number 4. 1965 da chahi mari ta ngaiba Roger Lausier haina kauba nupa macha ama masa sasetki Salem Beach da isingna chenthaduna irangna rami. Adubu Alice Blythe kaubi nupi amana mahakpu kanbirami. Chahi mapan gi matungda Roger Lausier na masagi chahi tromdoi surakpada mahakna irangna khiba mafam adu maktada nupa amabu isingda irangna badagi kankhi. Mahakna kankhiba nupa adu matam amada mahakpu kanbiramba Alice ki husband ni. Fact number 5. Joseph Bailey haiba American asi Second World War da US amadi Soviet Army animakta sap tawkhiba amata ngairaba miyoi ni. Mahak 25 August 1923 da US ki Michigan da pokhi. Aduga 12 December 2004 da masagi chahi marfumathoi subada US ki Georgia da sikhi. Mahakna fangkhiba award singdi Order of the Red Star, Order of the Red Banner, Medal of Zhukov amadi Medal for Courage asina singbani. Fact number 6. Osama bin Laden gi masin manau yangkai humdoi ni. Mahaki mapa Mohammed bin Laden asi Saudi bin Laden Group ki founder ni. Mahak 1968 da masagi chahi humpu surakpada private plane crash amada sikhi. Mahaki nupi kun hena thirami. Osama bin Laden asi mahakna thikiba nupi kun adugi tarasuba nupi Hamida al-Atas ki masanupani. Fact number 7. Aikhoigi malem asida Shakespeare Garden kunthra humdoi lay. Garden sing asida English poet William Shakespeare gi work sing da yawba plan khakta hawi. Plan sing adudi roses, thyme, lavender, pensies, daffodils, holly, violets amadi hawthorn asina chingbani. Masida sunatana rosemary amadi rue gumba medicinal herb potato amadi apples na chingba chaba yaba crop sing amadi upambi da hayaga willows amadi elms hawi. Fact number 8. US amadi Mexico border gi California side ta Calexico kauba town ama lay. Masigi mayoknaba side tana Mexicali kauba town ama lay. Calexico haiba town asina Southern California gi Imperial Valley da lay. Amadi Mexicali haiba asina Baja California gi capital city ni. Fact number 9. Italian astronomer Galileo si the Holy Office na 1633 da house arrest tawki. Masi 1642 haibadi mahakna siji fawbani. Masi Galileo na 1632 da mahaki lairik The Two Shift World Systems asi publish tawrubagini. Lairik asina
Nicholas Copernicusna propose tawramba heliocentric theory support tawi. Heliocentric theory na phongdogliba asi aikhoi art na numit ki akoibada koi haiba asini. Fact number 10. 1962 gi World Cup matungda maming chalaba footballer Pele bu Brazilian president na national treasure amani haina lauthoklami. Masina country gi wangmada paisa paiba European club singda transfer tawba thinglami. Amadi sungsoi soidana Brazilian club amadi national team da sanaba tarami. Fact number 11. USA gi president oiramba George Washington asi hingna phungkhigadra haina akiba poklami. Maram asidagi mahaki staff singda mahakna siraba matung numin nini leiraga mahaki haksang adu phumbinaba hairami. Mahakna hairamba adumak mahaki staff singna pangthoklami. George Washington asi mahaki yum Mount Vernon da December 14, 1799 da masagi chahi 63 surakpada sikhi. Fact number 12. China na aviation sector gi maruaina civil aviation da pilot masing watpagi problem mayoknari. Masi matik chaba training infrastructure watpa amadi anouba military technology singda pilot training asi susinnaba watpa maram sing asinani. Maram asina Chinese Airlines na makhoigi pilot singda chahi gi oina $3 lakh pi. Masigi sumathakta tax free oi. Fact number 13. Aikhoigi malem asida khongna chatpa yaba khwaidagi sangba lambi asi 14,334 miles sangi. Lambi asi South Africa gi Cape Town dagi hauraga Russia gi Magadan phaubani. Lambi asida nongmada 12.5 miles ki changda khongna chatpada chahi ahum mapung phana changani. Fact number 14. Edward Modric asi England gi ina khunba imung amada pokhiba miyoi amani. Mahak asi poklakpa matamda mahaki makoki tunglom thangba sarukta atopa mamai amasu pali. Ahenba mamai asina kappa amadi nokpa asi khakta tawba ngami. Mahakna doctor singda mahaki ahenba mamai asi lokthokpinaba haijarami. Adubu doctor singna yabiramde. Anisuba mamai aduna ahing khudingi murum chonbana maram oiraga mangonda awaba ama oirami. Mamai thangda masagi chahi kulhumdoi subada mahak suicide tawduna sikhi. Fact number 15. Afauba singer Michael Jackson gi maithong asi chahi 3,000 suraba Egyptian nupi amagi statue ga masak yamna manarami. Chahi 3,000 suraba statue asi USA gi Chicago gi Film Museum da masi phawba leiri. Fact number 16. Ili Thompson kauba Naton Yaodana angakpa angang ama 2015 da United States dagi Alabama da pokhi. Adubu angang asi chahi 2 gi matungda haibadi 2017 da sikhi. Angang asi hek yengbada khwaidagi nungsiba pokpa angang singi manungda amani.